Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi muklaubirasi video call de rong Tabi 58 suba aroiba saru Gyan lakpada hospital da lerambaduda nganbe ingangai akoibadu leiduni yenglai mana hipliba khuya aduda rani famlaga kaptuna lerami manak adaidana matai malaina amadi mapabungsu leiri ngan mana gyan lakpadu ubada rani machagi manakta khara changsilaktuna kaplaga hairei magi thoiba icha kaisu tawdre ko icha kaisu tawdraba natro ngan ba khumdana kaigumba ma khanbagi mongda lei matawduda rani du pakhatna kaplai magi thoiba nangi mabu khangdrabo ha icha thoiba mama amta taptha khomi ngan bagi mapana hairakpani leina su changsilaktuna mama bu themjilai ma kapkanu se thoiba se kem tawri ngan be hibli badu fu khawgalake tawrai leina pakhatna ngan babu khami thoiba adumai tawnu hawgat ke su tapna tawsi tema ai sida kamai leramino itei mana kona hairage hawjikti nang phajana amta potha khose ngan mamukut thangatuna makokta haifet pairaga yengi bandit chelami Sylvia su khangning ningsinglai ma leifam khanglaktre mana soktuna leimai da taringai Sylvia bu makoi kharana faduna pukhiba dusu mitmangda urai ngan ba muksu ipa pakhana hanglai tema hoji pung kya targe pung tara heli ngan ba gyan ingaw ngawna ifing phingba matawda khangai hairai numidangiro Nate, haujik se ayuki pung tara helabani. Ha. Ngarang pung ahum muktarak padaidani makoi ani wari sanakiba Sylvia na pendaba kaya phongdorakkiba amuk sumagi mathadani thamoi sokna kapkiba do. Mayamsi mari ningsinglakpada ma tawfam khangde thokiba thaudokna noma chontharamba sida ma haifam khangdana langtakna rei. Sylvia gi khanbada suma wari kadaida kamdongna leramgani haina pakhalai amuk sohwet ke tawrei adubu makok adu khara sokli banina mama hoina namduna fazili aduga doctor kaurami koksi khara sokli nongnini di hospital da lehanna bahairami nganma matha sagalai karamna thokani khanbada somda mamanaba singsu nganbagi paw khangleduna hospital da laklami nganba lotna thokna bahona rei lakliba mamanaba singdasu mama hoi khanganda lotna wari sanarei Sylvia do yumda leibrana hanamte yum aduga paw hairo Rasnamu hoi ado kamdongna thokrino tawrise Sylvia gi matungda nangsu ina kidaine aduga nakok se karaga lermise kanana tawrino ba Hoji adugi wari saba matamnati khara thuna chalo aduga paw hairo Mama nabasingdo anaba hangba lakpani inthijana wari sagadra hairaga tanba manma mongduda rasu ingangai maramdi khangdabana lakpaga wari su fazana sadringai hatu thokibaduda rani na hanglai lakpaga chatkrine rase kaubaga khumlamdre kaigino kaidabu yarzano mama na haribadu tashindi adugi mahut ifing noina hairai Ma, ai phone di. Nang tamo chau na pai ki bani, kai gino. Phone do, amta thuna piro. Nang gi phone do, ko na payu. Na kok to phajana su phatri, amuk te report haraga leyu mi ma gi sana nang bo. Ima, ai kai stawdri, yum da khara tuna amta chatna ba tawsiba. Doctor na nga sa hairambadu nang su tahuri na tro, wayam na nganga na thoiba. Ma, ai na sida leirabadi, mi amadi soidana khudong thiba nang lamgani. Ai leina magi khudong thiba pau kanba ngamdrabadi mana ibu waroki gani ai gi punsina su pelerui ma thoiba choirolam na lon gano nangbu phuramba mi sing dusu phagatna bane police ta hairuni na nang tamo chau chakki bani ima ai kai stowdre mi nati nang sokli bana koksida kamaina thoktoino ba ima yam wahan gano thoiba ima adudi phone do amta sapiro Rani machagi matawduda makokta khara sokhibaduda choiro loliboi khaleduna tapthana machagi mamaida nanduna hairei Ngarangi chagi leramba phibam ubada ima pakhatpani sase kainoma tawkhrabani hauzik phabu ingthadri icha kaisu tawre phajana ngai haktane wangangdana
gyan tana layuse. Ichana dumna panglon na lon bado ima yamna pakali. Ima, ay kaisi tawdi, ay na haibase amukta di tabiyo. Ay loy na gyan tayo, khangi. Phone do amta hana pibiro. Kahigumba mana khudong thiba nanglam nabadi ay hindrasu yari. Thoiba, kaino nang na harise? Ma, phone dum da piyo. Ngan mana sumna takman badagi phone do namda na laure khudakta Ras ki number da call tawra e. Hello, yaurabo? Yaudri, yaudore. Khara thuna yaushulo. Adum payo ko, yaudorabani. Langtak nana pukning da lai sonduna Ras na kari hairak haina khaurang na ngairi. Ngaihakki matung Sylvia laibagi mami udi hairak paduda ma khoirang khoisaunari masagi anaba pau hek kawi fukhaugatuna chenthokning haibadu yauri. Somdana Ningthemsu Sylvia na message kya ama tharami. Nangna message haningradi aidi nanakta hekta langningi ko. Haloina lakdriro nangise. Nangna di hanbiraktriba aina di sum thaningliba phone gase hekta tawningakpa. Nangna pairoidrena amuk suwazariba. Nangna ingonda nungwaliba sumaina nangbu nungsibidabe ex doina nungdo already faba. Yam ngami aina sugyamna thariba message mayamse reply ama phau piraktaba ngami. Nangise thamoi kale haiba yari. Nangi ex adi lekhoma petpadawna petharamgani. Aingonda khakniba nungwalise natro. Nangna message sanbiraktrasu aidi dum tharakani kushini. Aigi phone dagi tharakpani nangi phone dai nate. Angang nang chai chaduini. Ai sarakpada. Ai lage ko nangna lakano haibagi ai khanglabani ko. Message pawadi thana se haiba natraba ina aduga halakteba. Ai hauji nang phuba lake leramu nang. Labani ai ko. Message thana mathante no I amuksu saungningi asuk yamba message tharaga reply ama phau lakte haiduna. Sanathoy su chaksangda chak thongli ngasi di class leite haiduna college satrabanina thabak mayam loshinbada ngasi di chak su thengle. Tanjadura Revika su phone tawshilai phone paidringai dagi hauna maya higatlaga phone receive tawi. Kariyawa takpigadaba. Takpiba netiye kaidawrino. Aikhoidi afabi ingtapinina chak thongiye imungi thabak mayam loshinba lore aduga mu chak thongini nangdi charabo. Khoidi kuireda chaba. Ngasi di college salaroidamnina chingkhai nabani di kamdawba date oina chattiro. Date chatpa lairi karan manganglakino wa haiginani phone tawraklise. Kai wano? Sylvia ga nang paw phaunabro. Madugi nostro duga wari sanadrise kuirabani. Ngarang college ta unariba thengnariba dunatana phone da paw isamnadrise kuire. Maga paw phaunanaba wer mari ama tatkramale. Ngarang college tagi nganbaga tungda mangda thokidana adudagi lambida sakhangdaba kharana nganbasu pubiramle. Sylvia su mafam khangdri hai. Nganbasu soklaga hospital da lei male. Rasto aingona phone tawraklaga Sylvia hangami. Handang muki Rebecca gi wahai dudadi Sanathoy su pakhaladuna khara kantakna haidai. Ha, asengbai raise. Adudi Sylvia ri kadai da leramgani. Maduni khangdrise kadai da no leramdisibo. Hairaga kapli tawi Sanathoy su nungaitana kapli tawrai. Sylvia se marai bag am thi magi khanbada harangfum khangde. Aikhoina nupa oiramdana koi thi ni sunati. Kadai da thiruni. Magi dama kanana chongthopirakani. Magi damukta khoi lerisidi phangdri pawa thigadabani. Kaigumba mana khudong thiramagadi aikhoi nungaina leiba ngamgadra. Ai lake thabak loisilamu wa khanase. Hoi, lao. Hairaga phone kakre thongliba chaktu loisinaba prap honakre. Ngasaidagi sanariba waridu Ningthem su tarami. Sylvia kaidore haiduna hangba changlai aduga machanda hanglami. Sanathoy su mabungda wari pumba tami Ningthem haujiktada khangi ngasaidagi thariba message mayamdo Sylvia na amata yenglamnaru haiba masu pakhalai kadaida kanana phakribano haiba mafam khangdabanina makhoi su ngaure. Nganbasu hospital dagi thoknaba haina kanna honajai adubu mama rani na machagi damak pakhatna sena jabana nganba upai leite ma kanagisu thoina khalude Sylvia gi khanbada wakhal wari. Devika su mapwagi pau tabada hobe chatnaba loisili kapli su tawduna mapurebada hairi. Loisilo chatnaba tawse sum thausadrisibu karigino haibane.
Malem furit kudamda pansin hairei. Chatnaba natro ai solution ise nangna ifing da fingi kaisu tawdre na haibini sendo. Kaisu tawdre na chatlarise hairibro. Haima aibu karam kanda chatloise na haikrabano. Chatloise na haibaga chap manai wahaido. Nangi sausideba ko hanba ko bulete. Khanafam thirakano aina kadai de isau langthrage angang de sokle hospital de chatse hai sibu isau langba kongna bro. Yare makha tarano ai lore chanaba tawsi. Waham ta hairu yadi aibu isau langbi isau kanbi hekta tahanbiba ai waham ta haidana tumina sumleiro hairo ai di mungsida wangang bagi hak leitrabo. Fagi deine ai sum saw kadani yare hai se kanadano. Nongmata phajana thabak ama chatminabada harau chatminabase phangdrabani innaraga hainaraga kapnaraga chatminaba ngaktani aigi thawaise chakhanbiraga sum makha sum tarakano tumi leiro hair muktada nang lo shinde do tumi na dum lo shilo loire aibudi makhoi ani sasumna isau langna khana lakpana hospital yorakli nganbana leiriba ward ta changlai nganbagi fibam ubada pakhatladuna Devika kaplaga changsilai Thoiba ipoda kanana sumaina tawrinoba makoi singdo hoju paba police na phagatribo makoi singdu hoju paba phagat pangamdri haibroba ipona kari lanbagi noba makoina asukti na sokalami basibu Iche amta tumi leise ai kaisu tawdre haibini kaisu tawdabagiro nakok si soglise yam sopanati nangna kari lalurage makoida Malem na amu nang amta tumi leyuba Kamaina tumina laidu nisdabo Tanjaduda nganbagi manakta leiriba phone do kinglai nganbasu nang horori matagumna paikhatli Hello kai paw lere phone dagi amaduna pakhatna hairei paw haise thiba khangri nangna chingnaba leradi amta hairo mi hak lerga ai tawke hairo phone do fatkai ashumna pungsu haujin krabani Ningthem Sanathoi amadi Rebika makhoi ahumsu Sylviana kadai da leiramgadagi haina wakalwana thirami phone su hanjin tawrami adubu off adum laikre nganbasu chingnabadi leire tompokhoina oiramgani haibasi adubu magi chingnabadudi haidoklamdi yaradi ma thoknaba kanna honari mamanaba singnasu police da report tawshi hairabani adubu nganbanadi yaramdi mabu sokhalamba mi singsu phagatnaba police ta pawpi gi hairabasu mana yaramdi Matausida imungi miyoi khuding ngaknarabani mana kari soirurage hainasu hangli magi sokpagi thoina washindaba khanjindaba kanagumba amagidamak hena waba matausida chingnabasu pokli numidang soishilakle Rebika sumayum hankre Sanathoi sumayum da lehore Ningthemdi wakhal waraduna tawfam khangda lambi sorokta chattuna leire somdana amambaka amada Silviabu makhut makhong punsinduna mamit punsinduna thamli Tompok Ranjit amadi atopa miyoi singna sangduna Silviabu otnaiba horakle punsiliba mamitti lauthokpiri adubu makhut makhongdi lauthoktri Ranjitna Silviagi makokta nongmaina namduna hairei Nangumba nupi macha amanasu aikhoibu singnaba sari nang ibem cha amadi iboholgi amata pokchaga machani habisi chumeko Karimnana amuk khakna noktuna hairei nama napa animaksu aikhoina thawai lawbikribini Nangsu nama khoigi manakta chaningdro Makokta namliba nongmaidu amuk lakthoklaga machin mapada nalaga amuk hairei Nangna chatningdragasu nangbu soidana aina chathangani nangna maram oigani aigi chana hauji hospital da taduna leiribisi hayu numittugi aphok saki nupa machado kanano Nupa singdugi maraktagi amana ashumna hairei Sibu siramlini da nupadudi yam thina phubiramlabane khoina taraga lehorabani Sylvia nganbana taduna leihobadu mamitta urai ma sawbana leitadri mama mapa animaksu makhoina hate haiduna mayek senglaklabanina ma hena sawba oiri puliba makut adu nanthoknaba kanna hotnai Kaisu leitraba nupi machasidi ngasi loisilage mana kaidong ngamdoino haina atopa nupa singdu thokhankre Ranjit ka tompok ka danga heurabani Sylvia bu su tamthina phuba horakle mamai mamit khangda ot nairei pulliba makhut makhong adu amuk lakthoklaga mangak sampaiduna safu kanna walduda makokna hanjin shili Sylvia sokle mamai mamit I tap sintharai
Mamitsu mapi tarai, mamit krokro otuna Ranjit ka tompokada khana yenglai. Machagumbini, machagumbi sidani, aduk minungsi laitana so atpiriba, aduk hangna phatta boireko, nupi machamabu, minungsi machet yauda, tamthiba, sahing chaba amagumna ot nairiba. Sadan bagi khayata taraba, saji amagum upai leita, nupi machamasu ningamdana chaina khangli. Kaisu laitrabi nupi machamaga, samu mukchauraba nupa singsiga muknabadi, masu matik nattido. Tompokna nupi machadugi lawaigi sam chabun ama paiduna mayada chikduna angangan khaidi ekhoinabu hatki khankrabadi hatna stokte hairaga makhoi ani changdana Silvia bu thina ottuna makhori charam amu kanna metuna mamit kadu sangatlaga maya chikduna mukasu hairei hayu nupa du kanano hojima phone toro kogadabni haiduna Silvia gi phone du piduna call taw haiduna dap tawrami Silvia su phone du kina paiduna ngan bagi number da call taw shinaba saduna lei call di tawdi matawdi da usitte haiduna tompokna amu Silvia gi mamaida kinna thilai thina soklaba masadu leimaida haida kre taduna leiraba Silvia gi manakta amu ningangna famduna sor holibra haini yenglai ina pungtai taina mamit adu tabli panglaga yenglai Ranjitna Nangna sidringai wafam amataga singdohoge nama napa animal aikhoi gi yeknabani makhoi bu yeknaba oirubana yeknaba bulanda ba habese aikhoi gi tawfam thokpai thongni aduga chinglen di kanano haiba aikhoi na khangdi khangdrabasuma aikhoi gi yeknaba oikibana masu mathwai lokibani hairaga karemna kanna noklai chinglen busu makhoi na hatle khanglabada Silvia leitafam khanglaktri hena sawba oirei Mamita mama mapa amadi chinglen di saktam urai aduga Ranjit na pairiba nongmai aduda munna yenglai makhoi anidi Silvia si daure haina karemna nokli tanja si lauduna sontharaba waraba hakchang adu leizabi pangal fudoktuna fuk hogalaga Ranjit ki nongmai adu tap munki aduga Ranjit te em tawrai Nupi machamana asumna makti torakani khaludaba thausaludaba sa anido sauna kitada lakchaida haibagumna khana yenglai Silvia nongmaidu paishinduna aniduga muknarai tanjaduna nganbasu yaushilai mapanda leiriba miyoi singduga amamamta oina mathang fudarami aduga Silvia na leiriba kaduda lotna changlai tapna changlaktuna tompoki tungda safukanna kaurai Kanano haina yengnarai nganba oirambaduda ingaknari Silvia su nganbana kaisu tawdaba sida harawa pokre thamoida nganbana ai leiri haibugum laklaba sidadi nupi masu thauna mapung phakre makhoi ani changna mathang fudarai tompokhoi gi thamliba mi singdusu mathang kadula chensilai mayam chensilakpa marakta thaubasu yaurami wa mata hainada ngakna yengnaraga nganba amadi thauba ani changna atopa miyoi singduga muknarai Silvia busu kachinamada walda nga thanduna thami thauba yokshilakpasida tompok Ranjitsu ngakladuna hairai thauba nangmakna thauba karemnana kuirabani aina noibisu ngarakpa hairaga masu kauba thinba tawi Tamthina soklaba masa singadu leimaida tari tanja yenglaga nongmai ama paiduna Silvia da kapnaba em tawrai Thaubra prap changsilaklaga tompoktagi nongmai dulauduna makhongna kanna makokta netsilli Ashramna mi singdusu thina soktuna leimaida longna taduna leiri Silvia su famlambadagi tapna hogalaktuna nganbadagi nongmai lauduna kapnaba tawrai Ngai komukta Khonjel duda ngakna Thonglomda yengthongnarai Sally oirambaduda hena ngakre Sally prap mapana taduna leiriba manakta chensilai aduga kaptuna hairai Baba na tawrisi kaino Silvia hoiramda muk ansinduna hairai Nakhoina bababu hatnabu honaribse kaigino Baba Sally gi matawda Silvia makhut nikna nongmaidu kapthokpadi ngamda em tawduna lei Thaubasu haujiktada khanglai tompokse Sally gi mapani haiba masu sanahalgi damak laman khumnaba matam kuinadagi kana khanganda tanja yenglakibani ngasigi mikupsidana amuk magi nuksijabi Sally gi mapani khanglabada masu tawfam khangdre Sally na kappa uraga tapna changsinuna themlai
Sally thawbada konsiduna kaplaga hairei. Karigino noina yi bababu hatna basiliba. Aigi babagi marhalsibu karino. Noi aigi bababu hatpigano. Tanja silauduna tompok tapna nakalda taduna leiriba nongmaidu lamduna amuk Sylvia da kapnaba tawrei. Mapagi matawdu Sally su urami ngakna pakhatna mapana em tamliba maikayadumda yenglai. Sylvia da oirambaduda mamit langkhalai machilda wahaiba thokidri. Sylvia su khudakta tompokna kapa nangdringai tompokki makokta hanjin hanjin yam chakna kaplai taduna leiriba Ranjitasu amuk kapki. Mataw asida Sally mapabu konduna kanna kapkhalai Sylvia su haujiktada magi ningba thungbagumna momon tawrei aduga masado haidarai nganba chensilaktuna Sylvia bu ngaglai. Sylvia tapna momon nokna hairei. Tamyai nang ka story Tamyai lerisidi nang ka story yari. Tamyai aidi Tamyai gi oiba matik chadi aidi mihat bini ai Tamyai gi oiba matik chadi. Nganba Sylvia bu chetna konsinduna kaplaga hairei. Nangse aigi damak khwaidagi matik chaba bisakni nang ka story. Tamyai ai nang bunungsiye ai sunang bunungsiye. Makoy anigi matawsida mayam punna yengnarai ngaihaki matung ningthem siyoksilai. Tawramliba matawsida masu ngakle taduna leiriba mayam marakta Sylvia bu yenglai. Nakalamada nganbagi tampakta leiriba Sylvia gi soklaba saktamadu urakpada pakhatna chensingi tawrai adubu nganbagi tampakta leikibana ma changsinba ngamdre thanglamba khongka maning hankhre. Nganbana Sylvia bu konsinduna kapna hanjin hanjin hairi. Sylvia ai nang bunungsi nangi thamoina penaba ai mipum khudingmakki mamangda aina nangbu kayam nungsi khangangani nang aibu awaba piramgi khangano. Nang kastoba yari ai lerisidi nangi awaba khuding aina kokhangani nangi damakta ai lepli nangbu kaidongnungda nathaiduna chatloye. Sylvia su tapna Tamyai ai kai story nang pakat kanu aina kaisu Tamyai bu wahaloye. Se adudi nang promise to. Tamyai nangi nanakta putsi chupa leizage aina waba mikupta Tamyai gi nathada leizage masina aigi awaba khuding kokpa ngame ai Tamyai bu thadoktuna chatloye aigi thamoigi nuksibadi Tamyai khaktani. Ningthem tarakliba mapidu tapna taithokjai aduga momon nokjai Sylvia gi thamoida nganbabu aduki matik nungsijai haiba masu khangjai magi nungsibasu phongdoktana punsi chupagi oina lotsilagi khankhre. Nakalamadana Selybu konsinduna thawbana themjinbiri mapagi maral pumba thawbana khangalabada asuk phattaba mapagi maram chat khanglabada mathatta ningamjadi adubu amaromda magi mitmang maktada mapabu hatkiba uraga phatrabasu mapagi damak thamoi sokna kapchari. Chahi taret ki matungda nganba Imphal East ki DC oina purami office da magi room da famlaga Sylvia da video call tawsilai adubu pairaktabaduda sauningum tawna phone da yenglaga table du da thamki famlambadagi masu hawgalaklaga hangat handa amuk chatli aduga phone du da amuk yengi. Pisumani da sukna yenglaga prap changsinduna table da leiriba file mayam du pairaga phone du nansinduna second khara thami. Call laklamgadra haibagi khoirang namuk file singdo lakthoklaga yenglai. Call message na chingba ama fogleramdabaduda khoisauna na yenglaga phone pairaga lei machindasu murum solai. Kaidawraga leirinoba aina somna ngawdore. Aise kayada laknariba mana chahi tarimuk laknarakpase pendribra khangde. Luhong sisu yade aibu otlaga thambiri. Aina nungsibire sida otline aibu phajana. Mana sumna leiringai Sylvia gi message sama lai. Kanano video call tawsilaise. Nganma message to mamit laukthokna yengi aduga reply pikhi. Soikibani saunu. Oh saudi kana. Message oina thanarabadi pelaroi haiduna call oina tawsili amadusu phone paina khara kuina khinghalaba matung pairai.
Kaino? Mi yamna otpa heyreba nang. Aina somda thabak amta tawfam khangdre. Kaidau lerinoba phone paidrisi. Thabak tawrini tamyaigumba mirem nati aise. Is aise mirem oiraba. Mirem nataba nangna kai thabak noba tawrisi. Ho phi suriba. Nupi mana aduk nushina haidokrakliba waduda phone da yengna nokfit tawre inupado. Second karamuk wa amata haida tumina lei. Nupi masu wahi amata hairakte. Ngahak tumina lei roba matung yamna ingna nushina kaurai. Nungcthoi. Nungcthoi. How? Ibani lohongnaba tawrisi. Kuimali nangna iolisi. Nupa magi wazaba manba wahaigado ichang changdabida thawa sadaba manba matauda oinarap tawna khumlai. Yam wali. Kayam waligi? Chahi ama. As hanubana halani. Aina nangwanda wahankibadudi tha khradani. Aduga nangna iolise chahi 8 helabani. Handang mukti khonjel khazik thokna noklaga. Chahi 8 se pharak yam tai. Pharak tadanaba chahi 10 sunaba matam kharaga ngaikho. Ngamare ngasi cheladawni. Ai horen office tagi halakpada noida changke. Nangne loisilaga leramo chenaba ko. Chenba ngamoy. Ho ai pamlagara natraga poraga orspuge yaraba. Sylvia khonjal thokta no I asumna nupi mana mangwanda oina jarakpa kejarakpasi nupa magi mihulga joithokrabugum khalli. Asumna lapna tamnaba mana phone daga oina zaba ma pamdri magi manakta nakna leiraga oinarakpa magi matau khuding yengningba aduda mana thamoi penjaba adugumba mikuptuma tasingna pamlabani. Mana chelasi haikibado asingbagi yarabra haina amuksu hanglai. Nang aina habdu yare ko. Sylvia su tapna ikairapka tawna. Mi loina thungnakrabani ibani tangai horabani gyan taw. Chahi fana yamna nungsinai haraga thungnabada adu pamba aduini thaina su mina hayaba ibani kainabaida tha matang nungsinaragabu kaida wari nona aduna haujikti kainarasu kuirabanina chawthokna mingonda wari li yaredana chahi 3 muk nungsinaraga kainarini kaina. Kainaba yam pambrona kainabada amukhana palakano horen chensi harambadagi haujik oina laktoini. Thamagi ai thabaki taloshinki. As adum payo hekakpada aidi yengwai sini. Kaidaudiba haujik laktoini aduga nang chendoini. Ai haujik lage. Tamyai sidi gyan yam tadibu office tani tamyai no haujik leirido yangai ngamdaba tawno. Adu erdi ai lae. Hairga fondu fatkakla yam thubagi mawngda hatu magi office tagi thokla kana ama hanne yenglamda ground floor tamna laktuna gari park tawriba domda chatlaga gari thawdoraktuna Sylvia hoi tamna amuk thawra gate ta khamlamlaga hatu changla Sylvia sumangda fia suba singdo thadoknaba tawrami wahang leita prap changsinduna Sylvia bu phaini hekta pamkhatli matawduda ngakladuna Sylvia na haira Kaino tamyai tawsibo chahi 9 ga ngai ngamaroi. Thado tamyai ai fi je thadokti wali wayam ngangano peng loli bana chinba sa se yatumma ma parga phochin bineina. Sylvia mamit paini yengi mana muklabadi ngambasu yabani adubu kaisu hairutri ngan mana tawribadu adum yare nungsi panthung yahobana fari khalamale yade watli wate haiduna marai somuk yetludre adugi mahutta mabu pamduna thangliba ganbagi maithongda nungsina khoidajana mitkupta yengli. Nupa masu maithongduda wabibagi mamiga tade makalamna momon tawri aigi nungsibise inakta purabani aigi oiradabani inakta lengdana leiradabani haibagumna